ꯂꯥꯏꯐ ꯊꯥꯔꯛꯏꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯂꯝꯕꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯔꯛꯀꯦꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯗꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯦꯕ ꯃꯌꯥꯝ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯩ ꯏꯁꯥꯃꯛꯅ ꯍꯦꯟꯅ ꯊꯥꯒꯠꯅꯤꯡꯉꯤꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯅꯤꯡꯕꯁꯦ ꯌꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯨꯔꯕꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯝꯃꯕꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯗꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯨꯛ ꯀꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯦꯝ ꯁꯥꯕꯗꯤ ꯇꯧꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯁꯦꯝꯍꯜꯂꯤꯕꯀꯣ ꯑꯣꯖꯥꯗ ꯁꯦꯝꯍꯜꯂꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯀꯩꯒꯨꯝꯕ ꯉꯁꯤ ꯁꯦꯝꯕ ꯂꯣꯏ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯀꯅꯥꯅꯣ ꯐꯣꯟ ꯅꯝꯕꯔ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯇꯧꯁꯤꯜꯂꯛꯏꯁꯦ ꯀꯩꯒꯨꯝꯕ ꯉꯁꯤ ꯅꯨꯡꯗꯥꯡ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤꯅꯦ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯌꯦꯡ ꯑꯗꯨꯝ ꯊꯥꯗꯣꯛꯑꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯪꯆꯤꯠꯀꯨꯝꯕꯀꯣ ꯀꯩꯒꯨꯝꯕ ꯍꯌꯦꯡ ꯂꯣꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯍꯪꯆꯤꯠꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯥꯔꯅꯤꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯉꯁꯥꯏꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯈꯜꯂꯝꯃꯤꯅꯦꯕꯀꯣ ꯃꯌꯥꯝꯁꯤꯅ ꯍꯔꯥꯎꯕꯁꯤ ꯎꯕꯗ ꯑꯗꯣ ꯑꯩꯁꯨ ꯀꯣꯏ ꯃꯤꯅ ꯀꯔꯝꯕ ꯃꯤꯅꯣ ꯐꯣꯟ ꯑꯃ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯁꯥꯎꯕꯤꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯖꯦꯛꯇꯣ ꯊꯥꯒꯠꯂꯛꯇꯦꯅꯀꯣ ꯋꯥꯔꯧꯗꯦ ꯀꯩꯅꯣ ꯑꯦꯄꯤꯁꯣꯠ 3ꯁꯦ ꯍꯧꯖꯤꯛ ꯊꯥꯗꯣꯔꯛꯇꯦꯅ ꯃꯌꯥꯝ ꯁꯥꯎꯕꯤꯅꯣꯀꯣ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯑꯦꯕꯀꯣ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯃ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯩꯔꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯄ ꯑꯗꯨꯒꯤ ꯑꯩ ꯉꯁꯤ ꯁꯦꯝꯍꯜꯂꯤꯕꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯀꯩꯒꯨꯝꯕ ꯁꯦꯝꯕꯗꯣ ꯑꯣꯖꯥꯅ ꯉꯁꯤ ꯂꯣꯏꯁꯤꯟꯕꯤ ꯇꯥꯔꯒꯗꯤ ꯍꯌꯦꯡꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯃꯛꯑꯅꯤ ꯑꯗꯣ ꯑꯩꯅ ꯍꯌꯦꯡꯁꯦ ꯁꯣꯏꯔꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯩ ꯃꯌꯥꯝꯗ ꯍꯌꯦꯡ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯩ ꯍꯥꯏꯔꯛꯑꯅꯤꯕ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝꯀꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯋꯥꯔꯧꯕ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯈꯣꯠꯄ ꯁꯥꯎꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯕꯁꯤꯡꯗꯣ ꯁꯥꯎꯕꯤꯔꯅꯣꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯩꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯃꯌꯥꯝꯒꯤꯁꯨ ꯈꯜꯂꯒ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯔꯛꯄꯅꯦꯕꯀꯣ ꯉꯁꯥꯏꯗꯩ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯛꯄ꯭ꯔꯥ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯚꯤꯗꯤꯑꯣ ꯂꯥꯏꯚꯁꯦ ꯊꯥꯔꯛꯄꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯣ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯊꯥꯒꯠꯂꯛꯑꯅꯤ ꯃꯌꯥꯝ ꯍꯌꯦꯡ ꯉꯁꯤꯕꯨ ꯌꯥꯔꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯇꯝꯗꯣ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯀꯃꯦꯟꯕꯨꯗꯤ ꯄꯥꯔꯛꯄꯕꯨꯗꯤ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯑꯩ ꯔꯤꯂꯤꯁ ꯇꯧꯒꯗꯕꯅꯦ ꯑꯦꯄꯤꯁꯣꯠ 3ꯗꯣ ꯃꯌꯥꯝꯁꯨ ꯉꯥꯏꯅꯔꯒ ꯍꯦꯛꯇ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯂꯩꯕꯗꯣ ꯊꯥꯒꯠꯄꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯑꯗꯨ ꯁꯦꯝꯍꯜꯂꯤ ꯑꯣꯖꯥꯅ ꯉꯁꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂ ꯇꯥꯔꯒꯗꯤ ꯑꯩ ꯍꯌꯦꯡ ꯆꯠꯂꯒ ꯑꯗꯨꯝ ꯂꯧꯔꯨꯔꯅꯦꯕꯀꯣ ꯄ꯭ꯔꯣꯖꯦꯛꯇꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯅꯤ ꯃꯌꯥꯝ ꯊꯥꯒꯠꯂꯝꯗꯥꯏ ꯀꯥꯟꯗ ꯃꯌꯥꯝꯅ ꯁꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤ ꯍꯥꯏꯗꯤ ꯑꯩ ꯉꯁꯤꯁꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯖꯦꯛꯇꯣ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯊꯥꯒꯠꯄꯗꯣ ꯌꯥꯗꯕꯒꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯔꯛꯄꯅꯦꯕ ꯃꯌꯥꯝꯗ ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯎꯕꯤꯅꯣ ꯍꯥꯏꯁꯦ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯅꯤꯀꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯥꯏꯕꯗꯣ ꯉꯝꯗ꯭ꯔꯦꯕ ꯃꯌꯥꯝꯀꯣ ꯍꯥꯏ ꯗꯥꯊꯣꯏ ꯍꯥꯏ
ꯂꯥꯏꯛ ꯊꯥꯔꯒ ꯀꯃꯦꯟ ꯄꯥꯔꯛꯇꯦ ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯇꯣꯏꯁꯤ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤꯀꯣ, ꯑꯗꯨꯒꯤ ꯊꯥꯒꯠꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯒ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯅꯤ ꯃꯌꯥꯝ, ꯑꯩꯁꯨ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕꯀꯣ, ꯑꯩ ꯊꯥꯒꯠꯂꯝꯃꯦꯕ, ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯌꯥꯈꯤꯗ꯭ꯔꯦꯕꯀꯣ, ꯑꯗꯣ ꯌꯥꯗꯕ ꯄꯣꯠꯇꯣ ꯁꯦꯝꯗꯣꯛꯍꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥꯗꯣ, ꯑꯗꯣ ꯁꯦꯝꯗꯣꯛꯍꯜꯂꯒ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡꯃꯨꯛ ꯆꯠꯂꯧꯔꯅꯤ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ, ꯑꯗꯨꯒ ꯊꯥꯒꯠꯂꯅꯤ ꯑꯣꯏꯅ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯍꯪꯆꯤꯠ ꯂꯧꯗꯣꯏꯅꯤ꯫ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯉꯁꯤꯃꯛ ꯂꯣꯏꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝ ꯕꯦꯁ ꯑꯣꯏꯔꯦꯀꯣ, ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯂꯩ꯫ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯀꯣ, ꯂꯥꯏꯕꯛ ꯆꯪꯀꯣ, ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯗꯤ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯤ ꯃꯌꯥꯝ꯫ ꯌꯦꯡꯅꯤꯡꯗꯦꯀꯣ ꯒꯥꯏ ꯍꯥꯏ ꯗꯗꯥ, ꯍꯥꯏ ꯗꯗꯥ ꯍꯥꯎ ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯦꯀꯣ ꯍꯥꯏ, ꯅꯠꯇꯦꯌꯦ ꯏꯆꯦ ꯑꯩ ꯍꯧꯖꯤꯛꯇ ꯎꯗ ꯉꯥꯏꯔꯤꯅꯦ ꯎꯗꯕ ꯀꯨꯏꯔꯦ ꯏꯆꯦꯁꯦ, ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯁꯅꯥꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯅꯨꯗꯣ, ꯑꯩꯈꯣꯏ ꯆꯦꯅꯤ ꯃꯥꯁꯦ, ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯃꯥ, ꯀꯨꯏꯔꯦ ꯎꯗꯕ꯫ ꯌꯥꯔꯗꯤ ꯍꯌꯦꯡ ꯌꯥꯅꯕ ꯇꯧꯕꯤꯌꯨ ꯗꯥꯊꯣꯏ꯫ ꯑꯩ ꯌꯥꯅꯕꯗꯤ ꯑꯩ ꯄꯦꯁꯔꯕꯨꯗꯤ ꯄꯤꯔꯦꯕꯀꯣ ꯑꯣꯖꯥꯗ ꯑꯩꯅ, ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯈꯛꯇꯅꯦꯕꯀꯣ, ꯑꯗꯨ ꯑꯃꯨꯛ ꯃꯄꯨꯡꯗꯣ ꯑꯃꯨꯛ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯄ ꯄꯣꯠꯇꯣ ꯀꯨꯏꯅ ꯆꯪ ꯑꯁ ꯉꯥꯏꯈꯤ ꯉꯥꯏꯔꯒ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯑꯩ ꯂꯥꯏꯐꯁꯦ ꯊꯥꯔꯛꯑꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯁꯦ, ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯔꯅꯦꯅ ꯈꯪꯉꯕ ꯑꯩꯅ꯫ ꯌꯥꯔꯒꯗꯤ ꯍꯌꯦꯡ, ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯛ ꯆꯥꯔꯦ, ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏ꯫ ꯍꯣꯏ ꯍꯌꯦꯡꯁꯦ, ꯉꯁꯤꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯥꯅ ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯌꯦꯡ ꯄ꯭ꯔꯣꯖꯦꯛꯇꯣ ꯂꯧꯔꯨꯔꯅꯤ, ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯌꯦꯡ ꯑꯗꯨꯝ ꯊꯥꯒꯠꯂꯀꯥꯟꯗ ꯑꯩ ꯀꯝꯃꯨꯅꯤꯇꯤꯗ ꯑꯩ ꯄꯣꯁ ꯑꯃ ꯇꯧꯔꯛꯑꯅꯤꯕ, ꯊꯥꯒꯠꯂꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯀꯣ, ꯁꯤꯒꯤ ꯁꯣꯏꯗꯅ ꯍꯥꯏꯔ ꯑꯗꯨ ꯄꯣꯁꯇꯨ ꯑꯗꯨꯝ ꯈꯪꯉꯅꯤ ꯃꯌꯥꯝ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯂꯣꯏꯗ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯂꯣꯏꯁꯤꯟ ꯇꯥꯔꯒꯗꯤ ꯍꯪꯆꯤꯠ ꯂꯧꯔꯨꯗꯣꯏꯅꯦꯕ꯫ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯏꯔꯦ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯕ ꯂꯩ꯫ ꯅꯪꯒꯤ ꯈꯗꯥꯡꯗꯣ ꯇꯥꯗꯕ ꯀꯩꯅꯣ ꯔꯣꯁꯅꯤ ꯕ꯭ꯂꯥ ꯑꯩ ꯂꯥꯛꯑꯦ ꯕ꯭ꯔꯣ, ꯑꯣꯀꯦ ꯕ꯭ꯔꯣ꯫ ꯑꯁ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯇꯕꯁꯦ꯫ ꯑꯥꯏ ꯂꯚ ꯌꯨ, ꯊꯦꯡꯛ ꯌꯨ꯫ ꯁꯤ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯑꯝꯃꯗꯤ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯍꯔꯥꯎꯃꯤꯟꯅꯔꯗꯕꯅꯤ, ꯄꯨꯟꯅ ꯍꯔꯥꯎꯃꯤꯟꯅꯕꯗꯣ ꯐꯪꯗ꯭ꯔꯦ, ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯃꯇꯝꯗ ꯐꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝꯀꯣ, ꯁꯥꯎꯕꯁꯨ ꯌꯥꯗꯦ, ꯁꯥꯎꯔꯒꯁꯨ ꯐꯨꯒꯦ ꯐꯨꯔꯨ ꯂꯥꯎ ꯑꯩꯉꯣꯟꯗ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯂꯣꯏ ꯇꯥꯔꯒꯗꯤ ꯁꯣꯏꯅ ꯊꯥꯒꯠꯂꯗꯕꯅꯤ꯫ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ, ꯑꯗꯨꯅꯦ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯝꯃꯤꯁꯦ, ꯍꯥꯏꯔꯝꯃꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ, ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯅꯕ ꯁꯣꯝ ꯅꯥꯀꯟ ꯁꯦꯝꯍꯜꯂꯦꯕꯀꯣ, ꯑꯗꯨꯒ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯅꯤ꯫ ꯀꯩꯅꯣ ꯉꯁꯤ ꯊꯥꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯣ ꯊꯥꯒꯠꯂꯝꯃꯦꯕ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯀꯛꯈ꯭ꯔꯦꯕꯀꯣ, ꯌꯥꯗꯕꯗꯒꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯁꯦꯝꯍꯜꯂꯤꯕ ꯑꯣꯖꯥꯗ ꯉꯁꯤ ꯁꯦꯝꯃꯣ ꯍꯥꯏꯅ, ꯄ꯭ꯔꯣꯖꯦꯛꯇꯣ ꯉꯁꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯅ ꯁꯦꯝꯍꯜꯂꯤꯕꯀꯣ꯫ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯣꯖꯥꯅ ꯉꯁꯤ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯌꯦꯡ ꯆꯠꯂꯒ ꯑꯩ ꯂꯧꯔꯨꯔꯅꯦꯕ ꯄ꯭ꯔꯣꯖꯦꯛꯇꯣ, ꯑꯗꯨꯒ ꯍꯌꯦꯡ ꯁꯣꯏꯅ ꯊꯥꯒꯠꯂꯅꯤ ꯃꯌꯥꯝ ꯌꯥꯔꯒꯗꯤ꯫ ꯅꯪ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤꯅ ꯍꯥꯏꯔꯒ ꯊꯥꯒꯠꯂꯛꯇꯦ, ꯋꯥꯅꯒ ꯉꯥꯏꯔꯒ ꯍꯥꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯅꯕꯗꯣ ꯑꯗꯨꯒꯤꯅꯦ ꯍꯥꯏꯁꯦ, ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯦꯕ꯫ ꯃꯥꯟꯅꯕ ꯑꯃ ꯂꯩ ꯗꯗꯥꯒ, ꯊꯦꯡꯛ ꯌꯨ꯫ ꯍꯣꯏ ꯐꯖꯅ ꯁꯦꯝꯃꯨ, ꯁꯦꯝꯃꯤ ꯍꯧꯖꯤꯛꯁꯦ, ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯗꯕꯤꯡ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯦꯝꯗꯣꯛꯑꯒꯦ ꯅꯪꯉꯒꯗꯤ,
ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯑꯦꯛꯁꯄꯣꯔꯠ ꯇꯧꯊꯣꯛꯑꯒꯦ. ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯁꯤ ꯄꯨꯡ ꯑꯃ ꯃꯌꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ, ꯃꯤꯅꯤꯠꯇꯨ ꯁꯥꯡꯉꯛꯄꯅꯦ. ꯑꯗꯨꯗꯤ ꯐꯨꯜ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯔꯛꯀꯗꯣꯏꯅꯤꯅꯀꯣ ꯌꯥꯝ ꯆꯪꯉꯦꯕꯀꯣ. ꯑꯗꯨꯒꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯒꯗꯤ ꯅꯪ ꯍꯌꯦꯡ ꯂꯥꯛꯑꯒ ꯂꯧ ꯂꯥꯛꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯂꯧꯅꯕꯒꯤ ꯐꯣꯟꯁꯦ ꯊꯥꯡꯒꯠꯂꯛꯇꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ꯭ꯔꯥꯅ ꯌꯦꯡꯉꯒ ꯁꯥꯎ ꯌꯥꯗꯦ ꯑꯩꯅ ꯅꯠꯇꯦ ꯁꯤꯗꯤ. ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯉꯦ ꯉꯥꯏꯕ ꯋꯥꯔꯦꯗꯅ ꯑꯩ ꯋꯥꯔꯧꯗꯦ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯁꯤ ꯁꯣꯜꯕ ꯑꯣꯏꯔꯁꯨ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯅꯤ ꯑꯩꯁꯦ. ꯍꯥꯏ. I don't know your name, guys. Please tell to me in ꯇꯜꯂꯦ ꯑꯣꯏꯕ ꯕꯤꯠꯀ ꯂꯩꯇꯦ. ꯊꯥꯔꯛꯑꯔꯣꯏ ꯍꯥꯏꯔꯣꯏ. ꯌꯥꯔꯔꯣꯏ ꯃꯌꯥꯝ. ꯚꯤꯗꯤꯑꯣꯗꯣ ꯌꯥꯔꯔꯣꯏ, ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯗ꯭ꯔꯦꯕꯀꯣ. ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯗ꯭ꯔꯦꯕ. ꯑꯗꯣ ꯁꯦꯝꯍꯜꯂꯤꯕꯀꯣ ꯍꯧꯖꯤꯛꯁꯦ. ꯁꯦꯝꯍꯜꯂꯒ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯍꯌꯦꯡ ꯆꯠꯂꯒ ꯂꯧꯔꯨꯔꯅꯦꯕ. ꯂꯧꯔꯨꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯍꯌꯦꯡ ꯑꯗꯨꯝ ꯊꯥꯒꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯊꯣꯛꯍꯜꯂꯅꯦꯕ ꯍꯌꯦꯡ ꯊꯥꯒꯠꯇ ꯑꯣꯏꯇꯥꯔꯒꯗꯤ. ꯑꯗꯣ ꯉꯁꯤ ꯂꯣꯏꯁꯤꯟꯕꯤꯕ ꯂꯥꯏ ꯈꯨꯔꯝꯁꯤ ꯃꯦꯝ. ꯌꯥꯝ ꯃꯥꯟꯅꯔꯦ ꯍꯥꯏꯕ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ. ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯗꯤ. ꯃꯥꯃꯣ ꯆꯥꯛ ꯆꯥꯔꯕꯣ? ꯑꯩ ꯃꯤ ꯁꯤꯅꯤ ꯑꯩꯕꯨ ꯃꯥꯃꯣꯒ. ꯆꯥꯛ ꯆꯥꯔꯕꯣ ꯍꯦꯔꯣ? ꯆꯥꯛ ꯆꯥꯔꯦ. ꯗꯥꯇꯣꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯊꯦꯡꯀ꯭ꯌꯨ. ꯋꯥꯔꯦꯗ ꯚꯤꯗꯤꯑꯣ ꯉꯥꯏꯕꯁꯦ. ꯍꯌꯦꯡꯐꯥꯎꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ. ꯉꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯦꯡꯉꯁꯤ. ꯀꯔꯤꯝꯇ ꯈꯠꯅꯗꯦ ꯍꯥꯏꯕ. ꯊꯥꯔꯛꯑꯅꯤꯅ ꯆꯥꯛꯀ ꯉꯟꯇꯥ ꯆꯥꯊꯣꯛꯎꯔꯕꯅꯤ. ꯇꯨꯝꯕꯅ ꯐꯔꯦ. ꯒꯨꯗ ꯅꯥꯏꯠ. ꯇꯨꯝꯗꯣꯏ ꯁꯔꯨꯛꯇꯤ ꯑꯁꯦꯡꯕ ꯗꯥꯏꯔꯦꯛ ꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯁꯤꯗꯤ. ꯁꯤ ꯑꯣꯏꯅ ꯌꯦꯡꯉꯨ. ꯁꯤ ꯐꯖꯗ꯭ꯔꯣ? ꯀꯩ ꯃꯊꯦꯜ ꯆꯥꯔꯕ? ꯑꯩꯒꯤꯗꯤ ꯌꯦꯟꯒ ꯌꯦꯔꯨꯝꯒ ꯃꯤꯛꯁ ꯇꯧꯔꯒ ꯀꯟꯅ ꯁꯦꯝꯃ ꯆꯥꯏ. ꯍꯥꯏꯗꯤ ꯌꯦꯟꯒ ꯌꯦꯔꯨꯝꯒ ꯃꯤꯛꯁ ꯇꯧꯔꯒ ꯆꯥꯛ ꯍꯥꯞꯆꯤꯜꯂꯅꯤꯗꯅ, ꯑꯗꯨꯒ ꯆꯥꯛ ꯍꯥꯞꯆꯤꯜꯂꯒ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃꯨꯛ ꯃꯑꯣꯡꯗ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯥꯏ. ꯇꯁꯧꯋꯦ ꯍꯥꯎ. ꯊꯦꯡꯀ꯭ꯌꯨ. ꯍꯥꯏ. ꯍꯌꯦꯡꯁꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯏꯁꯥꯐꯥꯎ ꯀꯨꯝꯖꯔꯁꯨ ꯏꯁꯥꯐꯥꯎ ꯉꯥꯏ ꯉꯝꯗ꯭ꯔꯕꯅꯤ. ꯑꯩꯁꯨ ꯌꯦꯡꯅꯤꯡꯉꯤꯅꯤ. ꯑꯩꯁꯨ ꯀꯩ ꯁꯣꯏꯔꯤꯒꯦ ꯑꯗꯨꯗ, ꯑꯩꯒꯤ ꯂꯨꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ, ꯑꯁꯤꯗ ꯍꯦꯟꯅ ꯀꯩ ꯐꯖꯍꯟꯁꯤꯒꯦ ꯍꯥꯏꯕ ꯑꯅꯧꯕ ꯂꯨꯛꯁ ꯑꯃ ꯁꯦꯝꯕꯒꯤꯀꯣ ꯌꯦꯡꯒꯦꯅ ꯉꯥꯏꯔꯤꯅꯦ ꯑꯩꯁꯨ. ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯕꯤꯔꯛꯀꯅꯨ, ꯉꯥꯏꯔꯕꯅꯤꯀꯣ. ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯁꯣꯏꯔꯔꯣꯏ ꯃꯦꯝ. ꯑꯩ ꯍꯌꯦꯡ ꯑꯗꯨꯝ ꯆꯠꯂꯒ ꯂꯧꯔꯨꯔꯅꯦꯕ ꯋꯥꯡꯖꯤꯡꯗꯅꯦꯕꯀꯣ. ꯑꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯀꯥꯞꯊꯔꯅꯤ ꯋꯥꯡꯖꯤꯡꯗ. ꯑꯃꯦꯟ ꯀꯁꯕꯂꯥ दे रिप्लाई कौन नहीं दिया है? मैं तो हिंदी क्या है नहीं हिंदी जो पढ़ाई थी उनको मैं हिंदी डायरी उनको हिंदी तो थोड़ा थोड़ा बोलता है ना मैं. हेलो ब्रदर. हाय. वादौरीदा आईदी ब्रो है. वागनु. हाय केमितिन चारगे. आई अहावा चाइ. प्लीज है. Thank you Naptuta. Thank you. Chak chari. Kari Lermos say please. Wa ngangmusu loina male haiba.
ꯚꯤꯗꯤꯑꯣꯒ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯅꯥ ꯃꯥꯜꯂꯤꯅꯣ ꯑꯩꯁꯦ? ꯕꯦꯕꯤ ꯀꯥꯏ ꯄ꯭ꯂꯤꯁ ꯀꯣꯟ ꯃꯥꯏ ꯅꯦꯝ ꯗꯥꯊꯣꯏ ꯀꯩ ꯂꯝꯗꯒꯤꯅꯣ? ꯑꯩꯁꯦ ꯈꯣꯡꯖꯣꯝꯗꯒꯤ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯗꯥꯊꯣꯏ ꯍꯥꯏ ꯚꯤꯗꯤꯑꯣꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯊꯥꯒꯠꯂ ꯃꯇꯨꯡꯗ ꯏꯃꯦꯜꯗ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯥꯛꯄꯗꯒꯤ ꯀꯛꯈ꯭ꯔꯦꯕ ꯑꯩꯅ ꯑꯗꯨ ꯁꯦꯝꯗꯣꯛꯍꯟꯗ ꯌꯥꯔꯔꯣꯏꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ 3 ꯈꯛꯇꯪ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯦꯝꯗꯣꯛꯍꯟꯗ ꯌꯥꯗ꯭ꯔꯕ ꯀꯗꯥꯏꯗꯒꯤ ꯃꯥꯏ ꯂꯥꯛꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯩꯕ ꯁꯦꯝꯗꯣꯛꯍꯜꯂꯤꯌꯦ ꯑꯗꯣ ꯉꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯊꯣꯔꯛꯑꯅꯤꯅꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯂꯧꯔꯨꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯉꯁꯤ ꯂꯣꯏꯇꯥꯔꯗꯤ ꯍꯌꯦꯡ ꯂꯧꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯍꯜꯂꯅꯤ ꯃꯦꯝ ꯗꯗꯥꯁꯤ ꯁꯤꯡꯒꯜꯂꯣ? ꯌꯦꯁ. ꯀꯩ ꯂꯝꯗꯩꯅꯣ ꯅꯪꯁꯦ? ꯑꯩ ꯉꯥꯏꯈꯣꯡꯕꯅꯣꯡꯗꯒꯤ ꯗꯦꯟ ꯈꯨꯝꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯒꯤꯅꯦ ꯆꯥꯛ ꯆꯥꯔꯦ ꯂꯨꯛ ꯏꯁ ꯚꯦꯔꯤ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯃꯤ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥ ꯗꯥꯇꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯊꯥꯒꯠꯂꯛꯇꯕ ꯌꯥꯔꯣꯏꯀꯣ ꯊꯥꯒꯠꯅꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯦꯝꯍꯟꯗꯣꯏꯁꯦ ꯑꯣꯖꯥꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯊꯥꯒꯠꯅꯕꯒꯤ ꯁꯦꯝꯃꯣ ꯍꯥꯏꯅ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯈ꯭ꯔꯦꯕ ꯗꯤꯗꯤ ꯏꯁꯂꯥꯝ ꯍꯥꯎ ꯁꯛ ꯐꯖꯩ ꯀꯩ ꯆꯥꯒꯦ ꯃꯆꯟ ꯂꯥꯏꯖ ꯁꯛ ꯊꯤꯕꯅꯤꯗ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯕꯤꯔꯤꯁꯦ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯛꯁꯤꯔ ꯍꯥꯏꯕ ꯁꯛ ꯊꯤꯕꯅꯤꯗ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯛ ꯆꯥꯔꯦ. ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯛ ꯆꯥꯔꯦ. ꯄꯤꯌꯥ ꯑꯌꯥ ꯉꯥꯏꯈꯣꯡ ꯈꯨꯅꯧ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯛꯅꯩꯅ ꯀꯥꯏ ꯋꯥꯏꯗꯩꯅꯣ? I love you thank you ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯍꯥꯏ ꯑꯣ ꯃꯤ ꯃꯥꯒꯤꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯂꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏꯅꯤ ꯀꯩ ꯏꯟꯖꯥꯡ? ꯌꯦꯟꯒ ꯌꯦꯔꯨꯝꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯗꯟ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯒꯤꯗꯨꯗꯤ ꯉꯥꯏꯈꯣꯡ ꯈꯨꯅꯧꯗꯒꯤ ꯃꯃꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯈꯪꯖꯗꯦꯗ ꯅꯝꯕꯣꯟꯗꯩꯅꯦ ꯑꯣ ꯁꯣꯅꯤ ꯑꯣ ꯅꯝꯕꯣꯟꯗꯩꯅ ꯑꯩꯈꯣꯏ ꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯊꯦꯡꯛ ꯌꯨ share your icon of your done mindful and can send your the best then capture loss can you know but I know if you then I never to you okay cái material ai yen futbol cái yunga no I'm not married sai rồi mày anh đi mày á आपका गाँव नाम तो बोलना ꯑꯗꯨꯅꯦ ꯑꯩꯅ ꯈꯨꯝꯃꯣ ꯍꯥꯏꯗꯣ ꯁꯤꯒꯤ ꯃꯤꯁꯦ ꯀꯅꯥꯅꯣ ꯊꯝꯖꯤꯟꯗꯣꯏꯅꯦ ꯁꯥꯎꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯗ ꯊꯦꯡꯛ ꯌꯨ ꯃꯤꯡ ꯑꯁꯦꯡꯕꯁꯦ ꯀꯩ ꯀꯧꯒꯦ? ꯗꯤꯇꯤ ꯍꯥꯏꯁꯤ ꯃꯤꯡꯗꯣ ꯅꯣ ꯗꯤꯇꯤ ꯍꯥꯏꯔꯤꯁꯤꯅꯅꯦ ꯑꯩꯒꯤ ꯁꯣꯔꯠꯀꯠ ꯑꯣꯏꯅ ꯁꯨꯝ ꯍꯥꯞꯄ ꯗꯥꯊꯣꯏ ꯍꯥꯏꯕꯅꯤ ꯗꯥꯊꯣꯏꯁꯦ ꯌꯥꯝꯅ ꯐꯖꯒꯠꯂꯛꯑꯦ ꯃꯅꯤꯄꯨꯔꯗ ꯗꯥꯊꯣꯏ ꯈꯪꯗꯕ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯉꯁꯤꯒꯤ ꯗꯥꯎ ꯌꯥꯗꯕ ꯆꯥꯡꯁꯦ ꯍꯥꯏꯔꯛꯑꯣꯔꯥ ꯉꯁꯥꯏ ꯑꯩ ꯖꯤꯝ ꯆꯠꯂꯦꯕꯀꯣ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯗ ꯁꯥꯟꯅꯩꯑꯕꯀꯣ ꯖꯤꯝ ꯆꯠꯄꯁꯦ ꯖꯤꯝ ꯂꯣꯏꯔ ꯊꯣꯛꯂꯛꯑꯦ ꯑꯩꯁꯦ ꯖꯤꯝ ꯂꯣꯏꯔ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯃꯌꯥꯝꯗ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯄꯤ ꯑꯃ ꯊꯧꯖꯤꯜꯂꯒ ꯇꯣꯏꯁꯤ ꯈꯨꯅꯤꯡꯗ ꯊꯣꯝꯖꯤꯜꯂꯛꯑꯦ ꯈꯨꯕꯣꯝ ꯈꯨꯅꯤꯡꯗ ꯃꯥꯁꯨ ꯍꯥꯏꯔ ꯑꯗꯨꯒ ꯃꯥ ꯌꯥꯝ ꯇꯞꯅꯗꯤ ꯊꯧꯔꯛꯑꯦ ꯃꯥꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯣ ꯑꯗꯨꯅ ꯄꯛꯅꯧ ꯌꯩꯔꯛꯑꯦ ꯑꯩꯉꯣꯟꯗ ꯃꯥꯁꯦ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗꯀꯣ ꯑꯩꯅ ꯌꯥꯔꯦ ꯁꯣꯛꯇꯦ ꯍꯥꯏ ꯑꯩꯈꯣꯏꯗꯒꯤ ꯑꯩꯅ ꯈꯤꯇꯪ ꯍꯟꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯈꯔꯗꯤ ꯑꯉꯥꯡ ꯃꯥꯜꯂꯦ
ꯁꯣꯛꯄ꯭ꯔꯥ ꯏꯟꯖꯥ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯔꯦꯀꯣ ꯑꯩꯅ ꯁꯣꯛꯇꯦ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣꯛꯇꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯗꯣꯛꯇꯔ ꯆꯠꯁꯤꯔꯒ ꯍꯥꯏꯔꯦꯀꯣ ꯑꯩꯅ ꯌꯥꯔꯅꯤ ꯑꯩ ꯃꯥꯛꯁ ꯎꯞꯁꯜꯂꯦꯕ ꯑꯩ ꯃꯥꯛꯁ ꯂꯧꯊꯣꯛꯇꯦꯕ ꯑꯗꯣ ꯀꯩ ꯂꯝꯗꯩꯅꯣ ꯍꯪꯉꯦ ꯑꯩꯅ ꯁꯤ ꯉꯥꯏꯈꯣꯡ ꯈꯨꯅꯧꯗꯩꯅꯤ ꯍꯥꯏꯔꯦꯀꯣ ꯑꯣ ꯍꯥꯏ ꯑꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯕ꯭ꯔꯥ ꯍꯥꯏ ꯌꯥꯔꯅꯤ ꯍꯥꯏ ꯑꯩ ꯑꯗꯨꯝ ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯤꯗ ꯊꯣꯡꯉꯩꯅꯤ ꯁꯤꯗ ꯁꯥꯏ ꯒ꯭ꯂꯥꯁꯇꯣ ꯑꯗꯣ ꯉꯁꯤ ꯗꯥꯎ ꯌꯥꯗꯕ ꯆꯥꯡꯁꯦ ꯑꯃꯨꯛ ꯄ꯭ꯔꯣꯖꯦꯛꯁꯨ ꯑꯃꯨꯛ ꯊꯥꯒꯠꯂꯦ ꯊꯥꯒꯠꯄ ꯄꯣꯠꯇꯨꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯔꯤ ꯐꯤꯂꯝ ꯊꯥꯒꯠꯈꯤꯔꯣꯏꯗ꯭ꯔꯣ ꯗꯥꯇꯣꯏ ꯊꯥꯒꯠꯂꯅꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯦ ꯃꯤ ꯃꯌꯥꯝ ꯁꯦꯝꯕꯗ ꯂꯣꯏꯁꯤꯟꯈꯤꯁꯤꯅ ꯃꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯣꯀꯦ you do not share it yes tell me your Instagram username Dr. Shalom Dr. Jable Bruno hello sir how are you fine hi Dr. chak charabo comment pabide chak chare ai uhudabani hi babe to kai lamdagino no I am no babe please send me your information and okay that no ꯊꯣꯛꯄꯅ ꯍꯦꯟꯅ ꯐꯖꯩ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯁꯧꯅꯨ ꯗꯥꯇꯣꯏ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯄꯤꯌꯥꯟꯗ ꯀꯧꯗꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯁꯨꯛ ꯃꯥꯟꯅꯔꯛꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ I'm from Manipur bro okay I thanks you if you send you okay ꯗꯥꯇꯣꯏ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯅꯔꯦ ꯍꯥꯏ ꯀꯃꯥꯏꯅ ꯉꯥꯎꯅꯔꯤꯅꯣ ꯈꯪꯕ꯭ꯔꯣ ꯅꯨꯄꯤ ꯉꯥꯎꯅꯩ ꯍꯥꯏꯁꯨ ꯑꯩꯗꯤ ꯈꯪꯗꯦꯍꯦ I'm from Manipur ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ 4 ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯗ ꯉꯥꯏꯔꯦ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯕ꯭ꯔꯣ ꯊꯥꯒꯠꯂꯔꯣꯏꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯍꯟꯗꯧ ꯑꯣꯏꯔꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯆꯥꯒꯟꯕ ꯅꯠꯇꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯝꯃꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯦꯕ ꯚꯤꯗꯤꯑꯣꯁꯦ ꯏꯃꯦꯟꯗꯀꯣ ꯂꯥꯛꯄꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯅꯧꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯅꯕꯀꯣ ꯏꯄꯤꯁꯣꯠ 3ꯁꯦ ꯐꯨꯜ ꯑꯃꯒ ꯄꯨꯔꯥ ꯑꯗꯣ ꯁꯦꯝꯍꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧ ꯇꯥꯔꯒꯗꯤ ꯍꯌꯦꯡꯃꯛ ꯂꯧꯔꯨꯔꯅꯦꯕ ꯑꯩꯅ ꯍꯌꯦꯡꯃꯛ ꯊꯥꯒꯠꯅꯕꯒꯤ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒꯤꯅꯦ ꯕ꯭ꯔꯣ ꯑꯩ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯃꯌꯥꯝꯅ ꯑꯩ ꯁꯤꯌꯥꯔ ꯇꯧꯔꯒ ꯑꯩꯒꯤ ꯐꯦꯁ ꯇꯨ ꯐꯦꯁ ꯑꯩꯒꯤ ꯗꯥꯏꯔꯦꯛ ꯁꯛꯁꯤ ꯎꯔꯒ ꯃꯌꯥꯝ ꯍꯔꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯣꯛꯍꯜꯂꯒꯦꯅ ꯈꯜꯂꯒ ꯂꯥꯏꯚꯁꯦ ꯊꯥꯔꯛꯄꯅꯦ ꯐꯨꯔꯤꯠ ꯂꯧꯊꯣꯛꯂꯒ ꯕꯣꯗꯤ ꯎꯠꯂꯛꯑꯣ ꯀꯩꯅꯣ ꯁꯤ ꯃꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯄ꯭ꯂꯤꯖ ꯍꯥꯏ ꯅꯣ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯥꯏ ꯗꯣꯟ ꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯃꯀꯣꯛꯁꯦ ꯀꯅꯝꯍꯟꯒꯦ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯥꯏ ꯗꯣꯟ ꯅꯣ ꯍꯥꯏ ꯗꯥꯇꯣꯏꯁꯦ ꯀ꯭ꯔꯁ ꯊꯝꯒꯦ ꯌꯥꯕ꯭ꯔꯣ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯁ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯎꯔꯕꯣ ꯌꯥꯎꯗ꯭ꯔꯤꯗ ꯑꯝꯇ ꯕ꯭ꯔꯣ ꯂꯐꯝ ꯀꯥꯄꯨꯝ ꯑꯣ I like to ꯈꯥꯎꯄꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯆꯦꯗꯣ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯎꯔꯕ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯌꯥꯎꯗꯦ ꯅꯨꯄꯥ ꯉꯥꯛꯇ ꯍꯥꯏꯕꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯍꯟꯅꯤ ꯀꯩ ꯂꯝꯗꯩꯅꯣ ꯗꯥꯊꯣꯏ ꯑꯩ ꯉꯥꯏꯈꯣꯡ ꯈꯨꯅꯧꯗꯒꯤ ꯗꯥꯗꯥ ꯆꯍꯤ ꯁꯨꯔꯒꯦ 25 ꯁꯨꯔꯦ ꯗꯥꯊꯣꯏꯁꯦ ꯈ꯭ꯔꯁꯅꯦ ꯑꯩꯒꯤꯗꯤ ꯗꯥꯊꯣꯏꯅꯦ ꯕꯨ ꯍꯥꯏꯔꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯃꯑꯣꯡꯁꯤ ꯅꯁꯛꯇꯤ ꯐꯖꯩ ꯑꯗꯨꯕꯨ
ꯐ꯭ꯔꯥꯏ ꯀꯂꯔꯁꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ. ꯍꯣꯏ ꯊꯥꯒꯠꯂꯒꯦ. ꯑꯣ ꯑꯗꯨꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯎꯗ꯭ꯔꯤꯕꯣ? ꯌꯥꯎꯗ꯭ꯔꯤ. ꯈꯧꯄꯨꯝꯗ ꯂꯥꯛꯑꯣ ꯕ꯭ꯔꯣ? ꯂꯥꯛꯀꯅꯤ ꯈꯧꯄꯨꯝꯗ. ꯐꯦꯚꯥꯏꯠ ꯌꯦꯟꯖꯥꯡꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕ, ꯑꯗꯨꯒ ꯄꯤꯛꯀ. ꯑꯗꯨꯗ ꯉꯁꯤ ꯋꯦꯕ ꯁꯤꯔꯤꯁꯇꯨ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯗꯤ. ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯩꯅꯦ ꯉꯁꯥꯏ ꯂꯥꯏꯚ ꯊꯥꯔꯝꯃꯤꯁꯦ. ꯅꯠꯇ꯭ꯔ ꯏꯃꯥꯒꯤ ꯕꯕꯥꯒ ꯎꯠꯄꯤꯔꯛꯑꯣ. ꯃꯇꯥꯡ ꯆꯥꯕ ꯎꯠꯂꯛꯀꯦ. ꯅꯣꯛꯄꯗ ꯌꯥꯝꯅ ꯐꯖꯩ, ꯔꯥꯁꯤ ꯌꯥꯝ ꯂꯩ. ꯊꯦꯡꯛ ꯌꯨ. ꯍꯥꯏ. ꯗꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯩꯅ ꯂꯩꯒꯦ? ꯗꯥꯊꯣꯏ ꯁꯂꯥꯝ ꯍꯥꯏꯅ ꯂꯩꯕꯅꯦ. ꯑꯗꯣ ꯑꯔꯤꯕꯗꯨꯗꯤ ꯌꯥꯈꯤꯗ꯭ꯔꯕꯅꯦ. ꯐꯣꯂꯣꯋꯔ 15K ꯌꯥꯝ ꯌꯧꯒꯅꯦꯕ. ꯑꯗꯨ ꯌꯥꯗ꯭ꯔꯕꯅꯦ. ꯑꯅꯧꯕ ꯑꯃ ꯂꯩꯕꯅꯦ. ꯑꯅꯧꯕꯗꯨ ꯑꯣꯏꯅ ꯇꯧꯔꯣ. ꯀꯣꯏꯔꯛꯑꯣ. ꯀꯩꯅꯣ ꯈꯣꯡ ꯍꯥꯏꯔꯣ? ꯀꯩꯗꯧꯔꯤꯒꯦ? ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇꯦꯅ. ꯇꯧꯔꯛꯀꯦ. ꯍꯜꯂꯣ. ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯗꯥꯊꯣꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ. ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯍꯩꯇꯦ. ꯗꯥꯊꯣꯏ ꯋꯦꯕ ꯁꯤꯔꯤꯁ ꯑꯇꯩꯁꯨ ꯅꯝꯃꯤꯕꯣ ꯍꯥꯏ. ꯁꯤꯒꯤ ꯊꯥꯒꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯖꯟ 2 ꯑꯃꯨꯛ ꯂꯥꯛꯑꯅꯤ. ꯁꯤꯖꯟ 2ꯒꯤ ꯑꯃꯨꯛ ꯃꯇꯝ ꯈꯤꯇꯪ ꯌꯦꯡꯉꯒ ꯅꯝꯃꯅꯤꯕꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥꯡꯗ ꯆꯅꯨꯔꯦꯝꯕꯤ ꯅꯝꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯦ ꯍꯧꯖꯤꯛꯀꯣ. ꯑꯩ ꯆꯅꯨꯔꯦꯝꯕꯤ ꯅꯝꯃꯛꯑꯅꯤ. ꯆꯅꯨꯔꯦꯝꯕꯤ ꯅꯝꯃ ꯃꯇꯨꯡꯗ ꯀꯥꯏꯔꯕ ꯊꯃꯣꯏ ꯅꯝꯃꯛꯑꯅꯤ. ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯅꯝꯃꯛꯑꯅꯤ. ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯅꯝꯃ ꯃꯇꯨꯡꯗ ꯁꯤꯒꯤ ꯁꯤꯖꯟ 2 ꯊꯥꯗꯣꯔꯛꯑꯅꯤ. ꯗꯗꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ? ꯐꯖꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯏꯌꯨ. ꯃꯤꯅ ꯌꯥꯝꯅ ꯅꯣꯛꯅꯩꯌꯦ, ꯁꯥꯎꯒꯅꯨ ꯁꯤ ꯍꯥꯏꯌꯦ. ꯑꯣꯀꯦ. ꯑꯩꯒꯤ ꯈꯔ ꯐꯩꯗꯣꯛ ꯐꯩꯖꯤꯟ ꯈꯔ ꯇꯧꯕꯅꯦ ꯑꯩꯒꯤ ꯂꯩꯁꯦ. ꯗꯥꯊꯣꯏꯒꯤ ꯆꯍꯤꯁꯦ ꯀꯌꯥ ꯁꯨꯔꯒꯦ? ꯑꯩ ꯆꯍꯤ 25. ꯋꯦꯕ ꯁꯤꯔꯤꯁ ꯀꯩ ꯑꯅꯧꯕ ꯃꯃꯤꯡ? ꯑꯩꯁꯦ ꯍꯥꯏꯒꯤꯗꯣ. ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯁꯨ. ꯉꯥꯏꯕꯗ ꯋꯥꯔꯦ. ꯁꯤꯗ ꯍꯥꯞꯂꯔꯣꯏꯗ꯭ꯔꯕ? ꯍꯥꯞꯂꯛꯀꯗꯣꯏꯅꯤ. ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯣꯏ ꯊꯥꯗꯣꯔꯛꯀꯅꯤ. ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯇꯧꯔꯛꯀꯅꯤ. ꯀꯩꯗꯧꯔꯒꯦ? ꯑꯩ ꯊꯣꯛꯑꯒꯦ ꯀꯧꯔꯛꯑꯦ. ꯕꯥꯏ. ꯒꯨꯗ ꯅꯥꯏꯠ. ꯂꯣꯏ ꯉꯥꯏꯗꯣꯏꯅꯦ ꯑꯩꯗꯤ. ꯉꯥꯏꯔꯣ. ꯆꯠꯂꯒꯦ. ꯑꯣꯀꯦ. ꯕꯥꯏ. ꯗꯥꯊꯣꯏꯁꯦ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ? ꯑꯗꯣ ꯋꯦꯕ ꯁꯤꯔꯤꯁ ꯊꯥꯒꯠꯂꯛꯄꯤꯌꯨ. ꯐꯨꯜ ꯁꯞꯄꯣꯔꯠ. ꯊꯥꯒꯠꯂꯛꯑꯒꯦ. ꯁꯣꯏꯗꯅ. ꯃꯇꯝ ꯐꯪꯗꯕꯩ, ꯌꯥꯗꯕꯩꯅꯦ. ꯉꯁꯥꯏ ꯊꯥꯒꯠꯂꯛꯑꯕꯅꯦꯕꯀꯣ. ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯩ. ꯁꯛ ꯌꯥꯝ ꯐꯖꯔꯛꯀꯅꯨꯀꯣ. ꯉꯥꯎꯒꯦ ꯇꯧꯏꯍꯦ. ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ. ꯗꯥꯊꯣꯏ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯔꯗꯤ ꯑꯝꯇ. ꯊꯦꯡꯛ ꯌꯨ. ꯑꯦꯝ ꯄꯟꯖꯥꯕꯤ ꯍꯥꯏ. ꯄꯟꯖꯥꯕꯤ ꯂꯣꯟ ꯈꯪꯗꯦ. ꯗꯥꯊꯣꯏ ꯈꯪꯗꯦ. ꯑꯩꯗꯤ ꯗꯥꯊꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯊꯦꯡꯛ ꯌꯨ. ꯐꯖꯩꯌꯦ ꯃꯥꯏ ꯀ꯭ꯔꯥꯁ. ꯊꯦꯡꯛ ꯌꯨ. ꯁꯕꯤꯠ ꯍꯥꯏꯔ ꯃꯥꯏꯁꯦ. ꯁꯕꯤꯠ ꯂꯣꯏꯔꯦꯝꯕꯝ ꯍꯥꯏꯔ. ꯁꯨꯕꯤꯠ ꯍꯥꯏꯔ. ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯥꯏꯅꯁꯤꯀꯣ. ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯔꯛꯀꯅꯨ. ꯐꯖꯗꯦ ꯁꯦꯡꯅ ꯍꯥꯏꯁꯤ. ꯐꯖꯗꯦ. ꯌꯥꯝ ꯂꯦꯝꯅꯅꯦ. ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯑꯩꯁꯨ ꯌꯥꯝ ꯂꯦꯝꯅ ꯑꯗꯨꯝ ꯈꯨꯝꯂꯛꯀꯦ.
ꯀꯣ ꯆꯤꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯗꯕ ꯑꯣꯏꯕꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯂꯋꯥꯏ ꯃꯆꯥꯒꯤ ꯀꯣꯛ ꯄꯥꯜꯂꯛꯀꯅꯨ ꯀꯣ ꯌꯥꯝ ꯐꯖꯅꯅꯦ ꯑꯩꯅ ꯍꯥꯏꯔꯛꯏꯁꯤ ꯌꯥꯝ ꯐꯖꯅꯅꯤꯀꯣ ꯍꯥꯏꯔꯛꯏꯁꯦ ꯂꯋꯥꯏ ꯃꯆꯥꯒꯤ ꯀꯣꯛ ꯄꯥꯜꯂꯛꯀꯅꯨ ꯀꯣ ꯑꯗꯨꯅ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯁꯦ ꯅꯪꯅ ꯉꯥꯡꯊꯣꯔꯛꯏꯗꯨꯒꯤ ꯀꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯍꯥꯏꯔꯛꯏꯁꯦ ꯀꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯈꯪꯒꯗꯕꯅ ꯄꯪꯉꯥꯏ ꯍꯥꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯐꯖꯅ ꯍꯥꯏꯅꯁꯤ ꯏꯔꯝꯗꯝ ꯏꯔꯩꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯪ ꯀꯩ ꯋꯥꯠꯂꯤ ꯅꯪ ꯀꯩ ꯆꯥꯅꯤ ꯅꯪ ꯀꯩ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯅꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯐꯖꯗꯕ ꯋꯥꯍꯩ-ꯋꯥꯇꯥꯁꯦ ꯁꯤꯖꯤꯟꯅꯒꯅꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯅꯦꯛꯁ ꯑꯇꯣꯞꯄꯗꯁꯨꯅꯦ ꯑꯇꯣꯞꯄ ꯃꯤ ꯀꯅꯥ ꯑꯃ A to Z ꯑꯇꯣꯞꯄ ꯃꯤꯔꯣꯝꯕꯁꯨꯅꯦ ꯑꯇꯣꯞꯄ ꯃꯤꯗꯨꯁꯨ ꯁꯤꯖꯤꯟꯅꯒꯅꯨꯀꯣ ꯌꯥꯝ ꯐꯖꯗꯦ ꯑꯗꯨ ꯑꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯆꯨꯝꯊꯣꯛꯄꯤꯔꯤꯅꯤꯀꯣ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯅꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯗꯥꯊꯣꯏ ꯆꯥꯛ ꯆꯥꯔꯦ ꯑꯩꯁꯦ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯉꯥꯏꯔꯒ ꯊꯥꯒꯠꯂꯛꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕꯩꯅꯦ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯤꯁꯤ ꯃꯔꯝꯗ ꯍꯥꯏꯔꯛꯈꯤꯁꯦ ꯕ꯭ꯔꯣꯁꯨ ꯈꯪꯅꯕ ꯁꯨꯝ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯝꯃꯦꯕꯀꯣ ꯏꯃꯦꯜꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯛꯊꯠꯈ꯭ꯔꯤꯕ ꯌꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯁꯦꯝꯍꯜꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯀꯣ ꯉꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧ ꯇꯥꯔꯒꯗꯤ ꯍꯌꯦꯡꯉꯩ ꯂꯧꯔꯨꯔꯅꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯍꯌꯦꯡ ꯊꯥꯒꯠꯅꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯍꯜꯂꯛꯑꯅꯤ ꯁꯣꯏꯗꯅ ꯉꯁꯤ ꯍꯦꯛ ꯂꯣꯏꯇꯥꯔꯒꯗꯤ ꯈꯁ ꯊꯣꯔꯛꯑꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯥꯎꯔꯅꯨ ꯃꯥꯏ ꯈ꯭ꯔꯁ ꯁꯥꯎꯕ ꯄꯛꯆꯗꯦ ꯑꯣꯀꯦ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩꯌꯣ ꯍꯣꯏ ꯂꯩꯒꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯀꯣ ꯌꯥꯝ ꯐꯖꯗꯕ ꯋꯥ ꯁꯉꯥꯡ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯌꯦꯟ ꯐꯨꯠꯄ ꯌꯦꯔꯨꯝꯒ ꯍꯥꯏ ꯐ꯭ꯔꯦꯟ ꯌꯥꯝ ꯋꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯈꯪꯗꯦꯗ ꯎꯔ ꯈꯪꯒꯅꯤ ꯅꯗꯣꯏ ꯁꯥꯎꯔꯅꯨ ꯍꯥꯏ ꯁꯥꯎꯗꯦ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤꯗ ꯑꯗꯣ ꯗꯥꯊꯣꯏꯒꯤ ꯃꯃꯥꯗꯣ ꯏꯁꯩ ꯁꯛꯄ꯭ꯔꯣ ꯁꯛꯇꯦꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯛ ꯀꯃꯦꯟ ꯄꯥꯔꯅꯨꯍꯦ ꯄꯥꯔꯅꯨꯕ ꯋꯥꯅꯕꯅꯦ ꯁꯦꯝꯗꯣꯛꯄꯤꯕꯁꯤꯅ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯗꯅꯀꯣ ꯃꯇꯨꯡ ꯇꯥꯕꯁꯨ ꯑꯇꯣꯞꯄꯗꯁꯨ ꯇꯧꯗꯅꯕ ꯍꯥꯏ ꯈ꯭ꯔꯁꯀꯤ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯔꯗꯤ ꯂꯦꯝꯅ ꯊꯥꯗ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯉꯁꯤ ꯗꯥꯎꯁꯦ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣꯁꯨ ꯊꯥꯠꯄ ꯌꯥꯗ꯭ꯔꯦ ꯁꯤꯗ ꯁꯨꯝ ꯒꯥꯔꯤ ꯅꯨꯄꯤ ꯑꯃ ꯊꯣꯝꯖꯤꯟꯕꯤꯔꯛꯑꯦ ꯁꯥꯏꯠ ꯒ꯭ꯂꯥꯁꯅ ꯑꯗꯨꯒ ꯃꯥꯁꯨ ꯄꯥꯈꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯏꯅꯥꯛꯇ ꯒꯥꯔꯤ ꯈꯥꯝꯃ ꯑꯗꯨꯝ ꯕꯥꯔꯗꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏ ꯃꯥꯔꯁ ꯊꯥꯗ ꯗꯦꯠꯇꯤ ꯍꯥꯏꯔꯔꯣꯏ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯗꯥꯊꯣꯏ ꯃꯣꯅꯤ ꯈꯨꯗꯣꯝꯕꯤ ꯂꯣꯏꯔꯕ꯭ꯔꯣ ꯗꯥꯊꯣꯏ ꯑꯩꯒꯤ ꯈ꯭ꯔꯁ ꯀꯅꯥꯅꯣ ꯍꯥꯏ ꯗꯥꯊꯣꯏꯒꯤ ꯈ꯭ꯔꯁ ꯀꯅꯥꯅꯣ ꯑꯩ ꯈ꯭ꯔꯁ ꯂꯩꯇꯦ ꯁꯝ ꯁꯥꯡꯕꯅ ꯍꯦꯟꯅ ꯐꯖꯩꯗ ꯑꯩꯁꯦ ꯁꯝꯗꯦꯗ ꯂꯩꯔꯤꯁꯦ ꯁꯤꯗꯒꯤ ꯈꯤꯇꯪ ꯁꯥꯡꯒꯠꯂꯒ ꯑꯃꯨꯛ ꯁꯦꯝꯒꯦꯅ ꯇꯧꯕ ꯁꯝ ꯁꯥꯡꯕꯗ ꯁꯦꯝꯕꯗꯣ ꯐꯖꯗꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯀꯛꯑꯦꯗꯅ ꯁꯤꯗꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯅ ꯈꯤꯇꯪ ꯁꯥꯡꯊꯔꯛꯄ ꯁꯦꯝꯕ ꯃꯅꯨꯡꯗ ꯁꯦꯝꯕ ꯌꯥꯔꯗꯕ ꯁꯝ ꯁꯥꯡꯕꯅꯤꯅ ꯐꯖꯩ ꯕꯥꯔꯗꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏ ꯃꯥꯔꯁꯇ ꯀꯩꯒꯤꯅꯣ ꯑꯦꯄꯤꯁꯣꯗ 3 ꯊꯥꯒꯠꯂꯛꯇ꯭ꯔꯤꯗꯣ ꯑꯗꯨꯅꯦ ꯉꯁꯥꯏ ꯑꯦꯄꯤꯁꯣꯗ 3 ꯊꯥꯒꯠꯂꯛꯇꯕꯩꯅꯦ ꯍꯥꯏꯅꯔꯤꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤꯅꯦ ꯍꯪꯅꯔꯛꯏꯁꯦ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯑꯩ ꯇꯨꯝꯕ ꯆꯠꯂꯦ ꯕꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ
ꯅꯨꯡꯁꯤꯕꯩ ꯅꯨꯡꯁꯤꯕꯗꯣ ꯌꯥꯎꯕ꯭ꯔꯣ ꯃꯥꯏ ꯀ꯭ꯔꯁ ꯁꯤꯖꯟ 2ꯗꯤ ꯊꯣꯛꯂꯛꯑꯅꯤ ꯆꯥꯛ ꯆꯥꯕ ꯆꯥꯛ ꯆꯥ ꯁꯤ ꯂꯥꯛꯑꯣ ꯀꯀꯥ ꯋꯥ ꯍꯥꯏꯒꯦ ꯃꯆꯥ ꯆꯧ ꯆꯧ yego si cái nào này yego 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 si cái nào này yego la si cái nào này yego tôi chỉ được thuê si cái nào này yego ôi ya hai tuh hai nung si betul mày ăn nung si betul hai hai mày bây giờ ra coi đây mình sao nó bị rất là rất rất là bị coi mai cái zoom zoom lo hả nó bỏ ra bài kia rồi bỏ ra bài nó tự xịt mày nó xịt nó tự xịt à là không có lên phải xem nó xịt đâu nó xịt đâu bye bye tao copy các xem phải xem này sao nó kilo tên mà sao nó bị nung si thank you nung si nung si mấy cây đồ lối nó ta hay video thay phần này status short video đi không school short school just ron adam hai đâu cái khao lầu này nè ai nung si sắc super dày thank you nung si thank you okay chất lagi na Datu siam me thank you thank you karena su udah pemaafan udah season 2 number loidribro hai lore season 2 number lore mani haji kanna shem sari ni jakob zamanda release to karam kanda thagalak toino episode makha bro ngasi thagala mane problem nei di ha ngasi lo sindara gani shem doi ba ji kana shem do ku lo sindara da haying thana be plan la yam ngai ne lai ba ma le hai tidak si bay si season 2 the date fixed tàu da thôi tàu đi tháo đồ ra mà tận rồi karang kan da episode 3 thagalak thui no hai ngasi thagalak on episode 3 do odo problem nei bi yadra ngasi kai gumba kena tol tar ga di lusilak tar ga haying sui na thagana ba plan to yam orang the episode lo jibo loe ngasi semali ada le ini da thogi macam no pi yam ma loe kai de da chino ke ano crash mari amalai de ko yum da ngai lu na tau do ma le lu ne toi ngang da lu thau da di lam hen ma mi di tau di Mami gila mi di yaw bro yaw ne mami gila mi dali mami gila mi yaw di ini kwayan ni chakchar bo chakchar mayam di kai maintain sanaragi ahau sam da male ya ahau sa bayam da male ko yaw di pagad
ꯅꯨꯄꯤ ꯑꯃꯗꯪ ꯌꯥꯎꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕ. ꯅꯨꯄꯤ ꯌꯥꯎꯗꯕꯒꯤ ꯑꯋꯥꯕꯁꯤꯗꯤꯀꯣ ꯑꯁ ꯍꯥꯏꯗ꯭ꯔꯀꯥꯟꯗꯤ ꯐꯖꯅ ꯈꯪꯉꯤ. ꯑꯣꯀꯦ ꯍꯥꯏꯌꯣ. ꯃꯍꯤ ꯆꯥꯔꯦ. ꯑꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯪꯒꯥꯝ ꯆꯥꯏꯌꯦ. ꯑꯗꯨ ꯍꯥꯎꯇꯅꯤ. ꯄꯣꯛ ꯊꯣꯡꯕꯒ ꯏꯔꯣꯝꯕꯒ. ꯑꯣꯀꯦ. I'm from Manipur. ꯆꯥꯔꯨꯈꯤꯒꯦ. ꯊꯥꯔꯝꯃꯣ ꯂꯥꯏꯚ ꯑꯗꯨꯝ ꯕ꯭ꯔꯣ. ꯊꯥꯔꯣ. ꯆꯥꯁꯤꯜꯂꯛꯑꯣ ꯍꯣꯏ. ꯃꯇꯥꯡ ꯆꯥꯕ ꯂꯥꯛꯀꯦ. ꯌꯥꯝ ꯐꯖꯩ. ꯁꯤ ꯀꯩ ꯆꯥꯒꯦ? ꯀꯩꯝ ꯆꯥꯗꯦ. ꯑꯩ ꯀꯌꯥꯝ ꯐꯖꯗꯅ. ꯀꯥꯡꯁꯣꯏ, ꯁꯤꯡꯖꯨ, ꯕꯣꯔꯥ. ꯑꯁ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯄꯣꯠꯅꯤꯍꯦ. ꯑꯗꯨꯗꯤ ꯎꯁꯥꯔꯅꯤ. ꯕꯣꯔꯥꯗꯨꯗꯤ ꯇꯜꯂꯤ. ꯁꯤꯡꯖꯨ ꯀꯥꯡꯁꯣꯏꯗꯨꯗꯤ ꯌꯥꯔꯦ. ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯑꯍꯥꯎꯕ ꯄꯣꯠꯅꯦꯕꯀꯣ. ꯐꯖꯩꯌꯦ. You are handsome. Thank you. Hana Blog. ꯍꯥꯎꯏꯗ. ꯍꯥꯎꯕꯅꯦ. ꯕꯣꯔꯥ ꯌꯥꯎꯗꯕꯗꯤ ꯁꯤꯡꯖꯨꯗꯨ ꯀꯥꯡꯁꯣꯏꯗꯨꯗꯪ ꯆꯥꯎꯅꯤ. ꯌꯦꯟ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯏ ꯍꯥꯏ. ꯑꯁ ꯌꯦꯟ ꯆꯒꯦꯝ ꯄꯣꯝꯕꯒ ꯆꯥꯕ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯀꯤꯡꯐꯤꯁꯔ. ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯣ? ꯅꯣ. ꯉꯁꯥꯏ ꯌꯥꯝ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩꯁꯦ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ. ꯑꯩꯁꯨ ꯍꯥꯏꯗꯤꯅꯦ ꯈꯨꯅꯤꯡꯗ ꯌꯩꯈꯤꯕꯅꯤꯅꯀꯣ. ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ. ꯕ꯭ꯔꯣꯁꯦ ꯔꯤꯜꯗꯅ ꯌꯥꯝ ꯎꯅꯤꯡꯉꯦ. ꯉꯁꯥꯏ ꯌꯥꯝ ꯎꯔꯝꯃꯅꯤ. ꯑꯩ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗ ꯑꯩ ꯖꯤꯝ ꯂꯥꯛꯄꯩꯗꯨꯗ ꯁꯤ.ꯑꯥꯏ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ. ꯄꯩ ꯂꯣꯏ ꯌꯦꯡꯂꯦ. ꯑꯩꯁꯨ ꯃꯥꯛꯁ ꯂꯧꯊꯣꯛꯎꯔꯕ ꯍꯥꯏꯇꯥꯔꯦ ꯇꯟꯖꯥ. ꯑꯩ ꯄꯣꯠ ꯂꯩꯕꯒꯤꯀꯣ ꯄꯩ ꯂꯣꯏ ꯍꯥꯏꯕꯁꯤ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏꯅ ꯌꯦꯡꯉꯛꯄꯗ ꯑꯣꯏꯅ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯕ ꯍꯥꯏꯇꯥꯔꯦ. ꯃꯤꯁꯨꯑꯦ ꯗꯥꯊꯣꯏ ꯅꯨꯄꯤ ꯀꯣꯏꯔꯨꯈꯤꯅꯨ ꯍꯥꯏ. ꯄ꯭ꯂꯤꯖ. ꯀꯩꯗꯧꯔꯤꯅꯣ ꯉꯁꯥꯏ? ꯊꯃꯣꯏꯁꯤꯅ ꯕꯦꯝꯃ ꯂꯥꯏꯈ꯭ꯔꯣꯝ. ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯉꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯌꯥꯗꯕꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯊꯥꯒꯠꯂꯛꯄꯁꯦ ꯌꯥꯗ꯭ꯔꯦ. ꯑꯗꯨꯒꯤ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯅꯤ. ꯆꯥꯛ ꯆꯥꯔꯕꯣꯗ? ꯆꯥꯛ ꯆꯥꯔꯦ. ꯕ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯅꯕ ꯊꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯍꯥꯟꯅ ꯀꯥꯏꯅꯈꯤꯕꯒ ꯂꯩꯕ꯭ꯔꯣ? ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏ. ꯀꯣꯛ ꯉꯥꯎꯕ꯭ꯔꯥ? ꯀꯣꯛ ꯆꯤꯛꯄ꯭ꯔꯥ? ꯃꯤꯠ ꯁꯣꯛꯄ ꯍꯧꯔꯛꯄꯗ ꯑꯩꯅ ꯑꯃꯨꯛ ꯏꯗꯤꯇꯤꯡ ꯇꯧꯕꯗꯣ, ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯨꯕꯗꯣ, ꯐꯤꯂꯝ. ꯑꯗꯨꯗ ꯑꯍꯤꯡꯁꯤꯗ ꯑꯩꯁꯦ ꯀꯣꯛꯁꯦ ꯀꯣꯛꯁꯦ ꯉꯥꯎꯔꯦ. ꯄꯤꯒꯦ ꯇꯥꯔꯦ. ꯑꯗꯨꯒ ꯀꯣꯛ ꯉꯥꯎꯕꯒꯤ ꯈꯥꯡꯕ ꯋꯥꯁꯦ ꯑꯗꯨꯒꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯈꯪ ꯆꯤꯛꯑꯒ ꯇꯨꯝꯖꯥꯠꯅꯤ. ꯀꯞꯄ ꯈꯥꯡꯉꯦ ꯃꯇꯨꯡꯗ. ꯑꯗꯨꯒ ꯑꯌꯨꯛꯇꯁꯨ ꯉꯥꯎꯋꯦ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯣꯅꯤꯡꯕꯁꯨ ꯈꯔ ꯑꯗꯨꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ.
ꯆꯦꯛ ꯇꯧꯊꯣꯛ ꯌꯦꯡꯉꯨꯔꯦ ꯁꯣꯛꯑꯝꯃꯦ ꯈꯔ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯅꯪꯒꯤ ꯐꯤꯂꯝꯁꯤ ꯌꯥꯝꯅ ꯐꯖꯩꯀꯣ ꯗꯗꯥ ꯑꯁꯦꯡꯀꯤꯔꯣ ꯕ꯭ꯔꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩ ꯉꯥꯛꯄꯝꯈꯨꯅꯧꯗꯒꯤ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯍꯦꯟꯁꯝ ꯊꯦꯡꯀ꯭ꯌꯨ ꯁꯤꯁꯄꯦꯛꯇꯣ speaks talks minutes Oslo ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯉꯥꯛꯄꯝ ꯈꯨꯅꯧꯗꯒꯤ ꯒ꯭ꯌꯥꯟ ꯅꯥꯏꯠ ꯐꯖꯩ ꯗꯗꯥ ꯊꯦꯡꯀ꯭ꯌꯨ ꯋꯥꯔꯧꯗꯤ ꯀꯅꯥꯁꯨ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯉꯁꯤ ꯊꯥꯒꯠꯂꯛꯑꯕꯅꯦ episode 3ꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯊꯥꯒꯠꯂꯛꯑꯅꯤ ꯍꯥꯏꯅꯧ ꯍꯥꯏ ꯅꯠꯇ꯭ꯔꯁꯤ ꯌꯥꯝꯅ ꯆꯝꯃꯦ ꯍꯌꯦꯡꯋꯥꯏ ꯍꯦꯟꯅ ꯐꯥꯎꯒꯠꯂꯛꯑꯒ ꯑꯃꯨꯛ ꯁꯣꯛꯊꯣꯛꯈꯤꯅꯤꯀꯣ ꯅꯣ 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 ꯍꯧꯖꯤꯛꯐꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯑꯁꯨ ꯁꯤꯒ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯂꯩꯅꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ ꯊꯃꯣꯏꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦꯍꯦ ꯕ꯭ꯔꯣ ꯎꯕꯗꯒꯤ ꯈꯨꯜꯂꯨꯔꯁꯨ ꯑꯗꯨꯗꯤ ꯃꯨꯍꯜꯂꯒ ꯊꯃꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯗꯤ ꯑꯇꯣꯞꯄꯅ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝ ꯇꯥꯔꯦ ꯅꯪꯁꯨ ꯐꯨꯕꯤꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯇꯣꯏꯅ ꯀꯣꯛ ꯆꯤꯛꯄ ꯌꯦꯡ ꯍꯥꯏꯔꯛꯄꯗꯤ ꯑꯣ ꯃꯤꯁꯣꯒꯤꯗꯣ ꯋꯤꯂꯔꯁ ꯄ꯭ꯂꯁꯇꯣ ꯍꯣꯏ ꯃꯥꯅꯦ ꯋꯥꯔꯧꯗꯤ ꯉꯥꯏꯕ ꯋꯥꯔꯦ ꯋꯥꯔꯧꯕꯤꯅꯣ ꯑꯩꯁꯨ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯊꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯈꯤꯗꯕꯅꯤꯀꯣ ꯍꯩꯗꯅꯕ ꯌꯥꯗꯦ ꯇꯧꯗꯣꯏꯅꯤ ꯁꯣꯏꯁꯅ ꯐꯨꯟꯆꯄꯣꯠ ꯗꯗꯥꯒꯤ ꯐꯤꯂꯝꯁꯦ ꯊꯦꯡꯀ꯭ꯌꯨ ꯋꯥꯔꯧꯗꯦ ꯉꯥꯏꯕꯗ ꯋꯥꯔꯦ ꯊꯥꯒꯠꯂꯛꯑꯒꯦ ꯂꯣꯁꯂꯣ ꯃꯥꯅꯦ ꯗꯗꯥꯅꯕꯨ ꯀꯨꯝꯂꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯖꯔꯦ ꯍꯥꯏ ꯆꯅꯨꯔꯦꯝꯕꯤꯒꯤꯁꯦ ꯍꯦꯔꯣꯅꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯂꯦꯝꯕ ꯌꯥꯝꯅꯁꯨ ꯐꯖꯕ ꯌꯥꯝꯅꯁꯨ ꯃꯥꯏꯊꯣꯡꯁꯦ ꯏꯪ ꯇꯞꯆꯕ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤꯗꯤ ꯀꯞꯄꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯆꯪꯉꯤ ꯃꯁꯛꯁꯦ ꯐꯪꯗꯕꯁꯤꯗ ꯋꯥꯔꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯗꯗꯥꯒꯤ ꯐꯤꯂꯝ ꯌꯥꯝꯅ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯗꯗꯥ ꯍꯥꯎ ꯐꯨꯜ ꯁꯞꯄꯣꯔꯠ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯦ ꯄꯤꯇ꯭ꯔꯨ ꯕ꯭ꯂꯣꯛ ꯀꯥꯏ ꯅꯥꯊꯣꯏꯃꯤ ꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯈꯤꯗꯕꯅꯤ ꯀꯣ ꯅꯨꯄꯤꯒ ꯊꯤꯕ ꯌꯥꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯗꯨ ꯋꯥꯈꯜꯒ ꯂꯩꯇ꯭ꯔꯤꯗ ꯀꯥꯏꯗꯒꯤ ꯐꯖꯅ ꯃꯌꯥꯝꯒꯤ ꯃꯄꯨꯡ ꯐꯥꯕ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯈꯤꯗꯣꯏꯅꯤ ꯊꯣꯏ ꯀꯝꯗꯧꯕꯗꯥꯏ ꯀꯝꯗꯧꯅꯤ ꯆꯦ ꯁꯣꯅꯤꯌꯥ ꯃꯆꯥꯒ ꯗꯗꯥꯒ ꯀꯅꯥꯅ ꯍꯟꯒꯦ ꯁꯣꯅꯤꯌꯥꯒ ꯑꯩꯈꯣꯏꯅꯤꯁꯦ ꯆꯍꯤꯗꯣ ꯆꯞ ꯃꯥꯟꯅꯩꯗ ꯊꯥꯗ ꯑꯃꯅꯤꯔ ꯀꯩꯅꯣꯝ ꯍꯟ ꯑꯗꯨꯗꯤ ꯁꯣꯏ ꯇꯧꯍꯟꯁꯦ ꯆꯅꯨꯔꯦꯝꯕꯤꯒꯤ ꯗꯣ ꯍꯥꯏ ꯕꯣꯗꯤ ꯐꯥꯎꯗꯤ ꯅꯩꯔꯦꯍꯦ ꯅꯩꯇꯕꯅꯤꯗ ꯀꯥꯏ
ꯁꯦꯝꯕ ꯍꯧꯗ ꯉꯥꯏ ꯍꯥꯟꯅꯒꯤ ꯕꯣꯗꯤꯗꯣ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯃꯣꯏꯅ ꯃꯩ ꯇꯥꯕꯅꯤ ꯁꯤꯗꯤ ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯏꯅꯦꯕ ꯕꯣꯗꯤꯁꯦ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯕꯣꯗꯤꯗꯨꯗ ꯑꯣꯏꯔꯗꯤꯀꯣ ꯈꯪꯒꯗꯕ ꯑꯣ ꯅꯊꯣꯏꯒꯤ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯔꯛꯑꯣ ꯖꯤꯇꯦꯁꯣꯔꯤ ꯑꯣꯏꯍꯜꯂꯣ ꯚꯥꯏ ꯈꯟꯅꯈꯤꯅꯤ ꯃꯑꯣꯡ ꯑꯇꯣꯞꯄꯁꯨ ꯌꯦꯡ ꯌꯥꯅꯕꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯅ ꯆꯨꯁ ꯇꯧꯕꯗꯤ ꯀꯩꯅꯣꯗꯣ ꯀꯩ ꯃꯉꯥꯟ ꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯅꯥꯀꯟ ꯃꯥꯏꯅ ꯆꯠꯄ ꯃꯥꯏꯒ ꯖꯨꯝ ꯖꯨꯝ ꯂꯥꯎꯔꯒ ꯃꯤꯠꯀ ꯇꯔꯪ ꯇꯔꯪ ꯂꯥꯎꯔꯒ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯀꯦꯔꯦꯛꯇꯔꯗꯣ ꯃꯉꯣꯟꯗ ꯆꯨꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯂꯛꯈꯤꯗ꯭ꯔꯣ ꯚꯤꯗꯤꯑꯣꯗꯣ ꯉꯥꯏꯕ ꯋꯥꯔꯦ ꯊꯥꯒꯠꯂꯗꯅꯦ ꯉꯁꯤ ꯌꯥꯗꯕꯒꯤꯅꯦ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯁꯤꯁꯨ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯅꯤ ꯌꯦꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯗꯥꯛꯇꯔ ꯍꯥꯎꯋꯦ ꯅꯨꯄꯤꯅ ꯆꯔꯣꯡ ꯆꯔꯣꯡ ꯁꯥꯔꯦ ꯍꯦꯔꯣꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯍꯦ ꯃꯤ ꯂꯣꯏ ꯁꯥꯎꯅꯔꯛꯇꯅ ꯀꯩꯅꯣ ꯃꯤꯗꯤ ꯌꯥꯝ ꯂꯥꯏꯛ ꯌꯥꯝꯗꯤ ꯀꯩꯒꯤꯅꯣ ꯃꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯂꯥꯏꯛꯇꯤ ꯌꯥꯝꯗꯤ ꯌꯦꯡꯉꯤ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯛꯀꯁꯤꯅ ꯇꯧꯅꯤꯡꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯀꯩꯁꯨ ꯈꯟꯗꯦ ꯑꯩꯒꯤꯗꯤ ꯂꯥꯏꯛ ꯌꯥꯝꯕꯗꯨ ꯌꯥꯝꯕꯗ ꯌꯥꯝꯕ ꯊꯤꯗꯦꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯤꯁꯦ ꯂꯣꯏꯔꯦ ꯈꯪꯉꯦ ꯕ꯭ꯔꯣ ꯑꯣ ꯗꯥꯏꯂꯣꯛꯂ ꯏꯁꯩꯔ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯥꯏ ꯇꯧꯒꯦ ꯑꯗ ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩꯀꯣ ꯑꯩꯗꯤ ꯀꯔꯝꯕ ꯐꯥꯎꯀꯣ ꯍꯥꯏ ꯖꯤꯝ ꯆꯠꯄ꯭ꯔꯣ ꯖꯤꯝ ꯆꯠꯂꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯉꯥꯏꯈꯣꯡꯕꯅꯨꯡꯗꯩꯅꯦ ꯄꯤꯇ꯭ꯔꯨ ꯕ꯭ꯂꯣꯛ ꯑꯣꯏꯁꯤꯡꯀꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣꯀꯣ ꯍꯥꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯗꯗꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯦ ꯍꯥꯏꯔꯛꯑꯣ ꯑꯩ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯋꯥꯏꯠ ꯑꯦꯟ ꯕ꯭ꯂꯦꯛ ꯕ꯭ꯔꯣ ꯅꯪꯁꯦ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯈꯨꯡꯒꯅꯨꯡꯗꯒꯤꯅꯦ ꯗꯥꯛꯇꯔ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯂꯛꯑꯣ ꯍꯥꯏ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯁꯛꯀꯦꯟꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯄꯥꯈꯪ ꯊꯃꯣꯏ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯉꯥꯎꯅꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦꯍꯦ ꯃꯁꯤꯗꯅꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯦ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯅꯤ ꯅꯪꯒꯤ ꯀꯃꯦꯟꯁꯤ ꯄꯥꯔꯣꯏ ꯑꯣꯏꯅꯤ ꯀꯥꯏ ꯌꯧꯔꯛꯈꯤ ꯑꯗꯨꯅꯤ ꯈꯔ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯦ ꯍꯣꯏ ꯅꯨꯡꯁꯤꯕꯩ ꯅꯨꯡꯁꯤꯃꯟꯕꯩꯗꯣ ꯁꯛꯂꯣ ꯐꯗꯦ ꯗꯥꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯈꯪꯉꯤꯌꯦ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏ ꯀꯣꯟꯅ ꯈꯪꯉꯣ ꯀꯣꯟꯅ ꯋꯥꯎ ꯈꯣꯟꯖꯦꯜꯁꯤꯗꯤ ꯗꯥꯊꯣꯏ ꯊꯦꯡꯛ ꯌꯨ मैंने कमेंट किया तो क्या दे तो रिप्लाई नहीं दिया ngarang ꯂꯥꯛꯑꯝꯃꯦ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯨ ꯃꯥꯟꯅꯩꯌꯦ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯛ ꯐꯖꯕꯁꯨ ꯋꯥꯏꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯊꯣꯏ ꯀꯥꯏꯅꯔꯁꯤ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯅꯊꯣꯏ ꯂꯥꯏꯚ ꯇꯣꯏꯅ ꯊꯥꯖꯕꯤꯔꯛꯑꯣ ꯍꯥꯏ ꯇꯣꯏꯅ ꯊꯥꯕꯁꯦ ꯐꯔꯛ ꯇꯥꯏꯗꯤ ꯃꯇꯝ ꯐꯪꯗꯕ ꯑꯩ ꯁꯤ ꯊꯥꯔꯛꯏꯁꯤꯗꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯕ ꯌꯥꯒꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯛꯏ ꯚꯤꯗꯤꯑꯣ ꯂꯥꯏꯚꯁꯦ ꯊꯥꯔꯛꯏꯅꯦꯕ ꯑꯩ ꯉꯥꯏꯈꯣꯡ ꯃꯅꯨꯡꯗꯩꯅꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ
ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯊꯃꯣꯏꯅ ꯏꯁꯩꯒ ꯁꯛꯄꯗꯤ ꯑꯩꯁꯦ ꯌꯥꯝ ꯆꯥꯒꯠꯅꯕ ꯑꯣꯏꯅ ꯎꯔꯝꯕꯅꯤ ꯇꯧꯔꯤꯁꯦ. ꯑꯩ ꯆꯥꯒꯠꯅꯗꯦꯀꯣ. ꯑꯩ ꯑꯣꯏꯔꯗꯤ ꯁꯨꯛꯈꯥꯏ ꯈꯥꯏꯅꯔꯣꯏ. ꯍꯥꯏ. ꯉꯥꯟꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯃꯦꯝꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯥꯎ. ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯀꯟ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯣ. ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯥꯏꯕ꯭ꯔꯥ. ꯑꯁ ꯚꯤꯗꯤꯑꯣ ꯑꯃꯁꯤ ꯊꯥꯒꯠꯂꯝꯕ ꯌꯥꯒꯗꯕ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ. ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯦ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯅꯪ ꯉꯁꯥꯏ ꯀꯅꯥꯅꯣ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯛꯑꯣ ꯍꯥꯏꯗꯥꯏꯅꯦ. ꯇꯧꯒꯦ ꯇꯧꯒꯦ. ꯀꯔꯝꯕ ꯗꯥꯏꯂꯣꯛ ꯇꯧꯁꯤ. ꯑꯣ ꯄꯂꯦꯝ ꯃꯃꯥꯒꯤꯗ ꯃꯇꯦꯛ ꯑꯃ ꯗꯥꯏꯂꯣꯛ ꯑꯃ ꯌꯥꯎꯔꯤ. ꯑꯗꯨ ꯇꯧꯒꯦ. ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯃꯄꯣꯡ ꯑꯃ ꯑꯣꯜꯍꯟꯕꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯔꯣꯏ. ꯈꯪꯉꯦꯀꯣ. ꯑꯗꯨꯗꯒꯤ ꯏꯃꯥꯗ ꯑꯩꯅ ꯀꯞꯂꯤ ꯇꯧꯔꯒ ꯃꯇꯦꯛ ꯑꯃ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯏꯃꯥ, ꯅꯆꯥꯅ ꯂꯥꯟꯕ ꯑꯣꯏꯔꯕꯁꯨ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ. ꯑꯄꯪꯕꯅꯤ ꯈꯜꯂꯒ ꯑꯩ ꯌꯥꯝ ꯂꯥꯜꯂꯤ ꯏꯃꯥ. ꯌꯥꯔꯕꯣ? ꯌꯥꯔꯝꯃꯅꯤ. ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯆꯞꯄ꯭ꯔꯣ? ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ. ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ. ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ. ꯊꯃꯣꯏꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯁꯤꯅꯁꯨ ꯍꯟꯖꯔꯤ. ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ. ꯅꯨꯡꯉꯥꯏꯇꯦ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩꯒꯤ ꯍꯥꯡꯂꯕ ꯄꯥꯃꯣꯝꯁꯤꯗ ꯀꯣꯟꯅꯒꯦ ꯅꯪꯕꯨ ꯏꯀꯣꯁꯤꯅ ꯎꯗꯨꯅ ꯆꯠꯂꯒꯦ ꯅꯪꯕꯨ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝꯗꯨꯗ. ꯀꯩꯅꯣ ꯀꯃꯦꯟꯁꯦ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯦꯝ. ꯌꯥꯗ꯭ꯔꯕꯖꯥꯠꯂ? ꯀꯃꯦꯟ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣꯅꯦ ꯃꯦꯝ. ꯀꯃꯦꯟ ꯊꯣꯛꯈꯤꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗ. ꯍꯥꯏ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ. ꯍꯥꯏ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ. ꯀꯃꯦꯟꯁꯨ ꯎꯈꯤꯗ꯭ꯔꯦ. ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ.
ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯥꯏꯞꯁꯨ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯂꯥꯏꯚ ꯊꯥꯔꯛꯄꯁꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡꯁꯤꯗ ꯑꯣꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ